Akaswani Imphal Ningthoukhongjam Suni na pau pajari. Mukhyamantri Yumnam Khemsanga IGR South ka ngasi Mukhyamantri Secretary unaduna Rajya sigi ain amasung santi raksa gi phibam gi matangda kupna khanakre. Security force na Rajya sida hauzik thokliba irang sing asi lakshin bangam le hairi. Warulamda Mukhyamantri na hai security force na Rajya sida asoyangam thoktanaba sexual thaurang sing lokhatuna thoningdaba thokdok sing thoktanaba honari miyamna mikupna hum sing na leibiduna tonga thajabidanaba Sri Khemsana appeal tawri sarkar asina miyamda achumba wayel sing soidan atuba matamda phangangani maram asida miyamna Rajya sida santi amasung tangdu leitaba poraknaba honabada mating pangbiyu. Rajya sigi tampagi jila mangada mobile internet service da atingba thamlamba adu ngasidagi lauthokre. Rajya ki joint secretary home na thokpa cherol amana hai athingba asi miyam ki kudong chadaba sing yenglaga lauthokpani. Miyam na social media platform sing niyom chumna sizinabiduna micham miyam da akaiba amadi thoningdaba thokdok sing thokpa yaba pau sing sandokpidana su hairi. Ningsing bayai tha sigi taretagi Rajya sigi tampagi jila mangada broadband amadi mobile internet service asi thingjinduna lakibani. Miyam gi safanaba amasung thonginba thokdok sing thoktanaba gidamak sarkar na thaurang asi paikhatkibani. District Administration Federal amasung ICDS Sale amadi Project Social Welfare Office kapuna shinduna jila asigi Parbungda laiba Community Health Center da Posan Pakhwara lisingani kuntaruki nipan suba edition ngasi pangthokre. Thoramasi maruoina mama amasung angang singda machi oiba chinjak mapung phana pijaba amadi masama uphanabagi pandamda pangthokhibani. Thauram asigi saruk ama oina angang singi hak ngak senabagi matangda miyam puna khangminabagi thauram amasu pangthokki hairi. Morphine, heroin na chingba mayai kaba drug sing overdose oiba matamda kudakki oina punsi kannaba hidak ama oiriba sizinariba naloxone asi sarkargi hospital sing CIC, PIC amasung UPIC tingda lemna phangba hidak amani. Rajya Sarkar gi Health Services ki Director na thokpa chirul amana hai hidak asibu aranba mawongda laiba madi yonba singi matakta ainggi oiba thabak lokhatpa yai. Lions International District 322D Manipuri Region na sinduna ngasi Imphal gi khwairamban ima kaithel sengdokpagi thabak sathakre malemgi amata ngairaba nupi kaithel asibu luna na thamnabagi pandamda sengdokpagi thabak asi sathakibani hairi. India Meteorological Department Imphal Center na hairi ngasi amasung hayeng Rajya sigi jila kharada akhak arau yauna nong churba yai. Imphal East, Imphal West, Jiribam, Bisnupur, Thoubal amasung Kakching jila da akhak arau yauna nong churba yai. Singi jila khara Tamenglong, Senapati, Kangpokpi, Ukhrul, None amasung Kamjong jila dasu haiba phibamasi mayuk narba yai hairi. Sangsad ki sabha animaki mifam matam kaktana ithokre masiga loinana sayesigi January 19 da haukiba sabagi budget mifam ngasi loishinkre. Lok Sabha Adyaksha Om Birla na mifam loishinbagi warol piraduna hai mifam asida sada marputra humdoi di mai pakle mahakna hai handaki mifam asida punna sitting kutramathoi leiki sarkar gi bill 12 putoki amasung bill 8 na pass tawki. Bill sing adugi manungda finance bill 2016 The Insolvency and Bankruptcy Code Amendment Bill 2015, Andhra Pradesh Reorganization Amendment Bill 2016, Jan Bishwas Amendment of Provision Bill 2016, amasung Central Armed Police Forces General Administration Bill 2016 yauri. Rajya Sabha gi Chairman CP Radhakrishnan na maki warol da hai. House to punna pung sama yangkai tadet khananabagi tauram pangtoki masina session asi sada sama taragi changda mahiyan ki. Nongju Bengal da ahanba tangka ki Bidhan Sabha Mikhal gi bot kombagi thabak khamtheng na kalle. Nongju nungsa khaidana rajniti dol singna makoi gi dol gi mirep singi damak bok kombagi thabak sathare. Trinamool Congress luchingbi amasung Mukhyamantri Mamata Banerjee na Haura da miyam gi mitin amada wangang ki. Dol asigi luchingba Abhishek Banerjee sungasi Purba Bardhaman jila da pangthokpa road show mada saruk yaki. BJP luchingba amasung Rajya sigi Birodi luchingba Subendu Adhikari Purba Minapur da pangthokpa miyam gi rally mada wangang ki. BJP luchingba amasung Assam gi Mukhyamantri Uttar Pradesh amasung Madhya Pradesh ki Mukhyamantri na Rajya sigi tongan ba jila sing da pangthokpa miyam gi meeting sing da wangang ki. Congress ki luchingba amasung Telangana gi Mantri Muhammad Azharuddin su Murshidabad jila da miyam gi rally amada saruk yaki. Amarom da Tamil Nadu Bidhan Sabha Mikhal gi bot kombagi thabak khamtheng na kalle Pauloi jare.